Akasbani Imphal Nayani Devi na pau pajari ahan bada maruai ba pau kokomina ngasi Bishnupur jilagi phawak chau it khaida Central Forcing na thamli ba barricade sing takthok na ba khongjang adu handopina ba sarkar gi maikai degi appeal tawri Raja Police na tongan bai irang thokpa yaba mafam singda thiba humbagi thabak chathabada numai ahum amadi bom ahum phangba ngamki Lebak asigi ahanba solar city ama oina Madhya Pradesh ki Sanjibu ngasi Raja adugi Mukhyamantri Shivraj Singh Chauhan sangaragani amasung Pradhan Mantri Narendra Modi numit nini gi Indonesia khongchata ngasi Bharat thadoklagani Coordination Committee on Manipur Integrity Kokomina ngase yupung taramathoi taba matamdagi horaga Bishnupur jilagi phawak chau ikhaida Central Forcing na thamli ba barricade sing takthoknaba khongjang jangsilagani haina lauthokiba adu handokpi wa haina lenga ki maikai dagi appeal tawri DIPR gi auditorium da pangthokba pawgi mifam amada IPR Mantri Dr. Sapam Ranjan amadi Shiksha Mantri TS Basanto Kumar na appeal tawkhibani Dr. Sapam Ranjan na haikibada kokomina changsingani haina thaurang tawribo khongjang asigi mangoina na barricade sing lokthokba haukhre phagak chau ikhaida mai cha ahudaba maitai ki yum singda numit kharani gi mamang dagi mioi chatrelom changsinduna mahausagum leiba haukhre maram aduna kokomina changsinaba thaurang tawriba khongjang asi handokpi wa haina appeal tawri amaromda aikhoigi Bishnupur Paumi RK Manipur Sanana hai Torbung taba lambi kaya da hojik Raja Police amasung CRPF na section tharang lokhatpa oina ngak senduna lady koko mina luchingba mioi singsu kwakta gi ground da lady Manipur da hojik oiriba ain amasung santi raksa gi phibam asi yenglaga pamdaba thodok sing thorak tanaba Tampaki jila sing Imphal West Imphal East Thobal amasung Bishnupur jila da ngasi makhata na curfew kom thokhidre masigi matang da district magistrate sing na role sing thokre adumoina mak ana layeng press amasung electronics media gi mioi sing court ki thabak thoram sing water supply electricity school amasung college sing municipality amasung airport chappa passenger singdi athingba side yauroi hairi District Magistrate singna curfew lauthokhibana maram oiraga Board of Secondary Education Manipur na loba High School Living Certificate exam gi compartmental special exam yaithokle haina Bosem gi secretary na pungdorakli exam gi matam nauna leplagani hairi Manipur da haukiba pung kunmari da mapam kharada numai kapnaba madi khongjang jangsinbana maram oiraga raija asigi mapam kharada unkhanaba laikhi Manipur Police Control Room na thokpa jerol amana hai hojik Manipur gi oiriba tangdu laita daba phibam asigi yenglaga raija police na tongan be irang thokpa yaba mapam singda thi humbagi thabak chathakhi maduda Imphal West amadi Thobal jila da chathakhiba operation da numai ahum amadi bom ahum phangba ngamkhi Cherola sina makhata na hai security gi akan ba section thorang loina na National Highway contract tareta pochai puba gari chauhung kulhumdoi Imphal tamna purakre hairi Tamenglong jila gi Rianglong khulgi hanagi chairman hotngam bo Junya maibung arang ayuk KRA ni chingna ba khulai paiba singna hanabo hotnaramagi thawong bu liangmai naga katimai Ruwang di Manipurna akan bamong da yaning da phongdorakli Cherol asina hai hongam bo amadi mahaki loinabi asing ngarang bolero gari amada yonaba insang napi puduna Imphal tamna chatkibani ayupung taret makarom taba matamda kuki singna khundaba salwa khul yeurakpada sakhang daba singna khamduna tax oina sel pinaba demand tawrakhi maduda hongam bo na sel yaude haibadagi KRA ni singna ba mioi singaduna tamthina phurangkhibani hairi Haukiba ahingda Assamgi tin Sukya jila da thokiba lambi gi khudung diba thodok amada truck amaga bhen amaga thengjinabada mioi taret chire tarani thoi asok apan nangle makhoi gi marakta phibam luna sokpa mioi kharasu yauri asokpa sing adu Dribugor amasung tin Sukya jila gi hospital da laikanari laibak thiba thodong adu bhen aduna adu da tongba mioi sing aduna chayol ge obe kaithel kar urga halakpada thokhibani police na truck adu gi driver phare hairi tabiri ba pawasi Akasbani Imphal dagini
Leibak asigi ahanba solar city ama oina Madhya Pradesh ki Sanchibu ngasi raija adugi Mukhyamantri Shivraj Singh Chauhan sangaragani. Sanchi solar city asida Zahi amada thadok liba carbon dioxide ki chang chawrang na ton lising taraw doi chatet ni putaret handahan bang amlagani masiga loina na sarkar gi energy ga mari leina na thadaba senphamda zahi ge oina lupa koti taret kan bang amlagani Madhya Pradesh ki Sanchi bu leibak asigi ahanba solar city oina lauthoki ba asi Pradhan Mantri Narendra Modi gi leibak asida English ani humphudra phawada raija khuding makta solar city amamam thamna pa pandam adugi ahanba khongthang oiri Thaurang asina Sanchi da battery na chalaibe e-rickshaw amasung phata hudi khomjin ba gari masing hengat anduna environmental pollution laitaba saram one sengbatuna lam koiba singi pukning chingsina pam mafam ama oihalagani loinana e-vehicle sing asigi charging point sahara sigi mafam kaya amatasu hangdoklagani Pradhan Mantri Narendra Modi numin inigi Indonesia khongchatang asi Bharat thadoklagani Sri Modi na Jakarta da heng pangthokadaba kunsuba ASEAN India Summit amasung taranipan suba East Asia Summit ta saruk yagani New Delhi da ngarang pangmi singa unabada mapal thauram mantraloy gi secretary is Sri Saurabh Kumna hai handaki kunsuba ASEAN Summit asi Bharat po ASEAN leibak singi maru oiba mapang ama oina sakhanglaba matung ahan bo ina pangthokpani Bharat amasung ASEAN anigi mari asina Bharat ki ex policy gi maru oiba yumbi oiri mahangna makhata na hai mifam asida Pradhan Mantri Narendra Modi na ASEAN India gi haujik lairiba mari yengsinduna tungi lambi yanaba thaurang kaya lokhanaba khanagadawri New Delhi da G20 mifam pangthokadawriba sigi mangoina na information amasung broadcasting mantri Anurag Singh Thakur na ngarang International Media Center amasung Prasar Bharati gi command center da sem sariba yengsinkhre mantri gi khongjat atuda mapal thoram mantraloy Prasar Bharati amasung ITPO gi official sing saruk yakhi Sri Thakur na hai New Delhi da pangthokadawriba G20 mifam asi leibak asine yumbu oiduna chathariba G20 gi tongan ma mifam singi manungda khwaidagi chawba mifam oigani Sri Thakur na hai mapung oiba thauram pangthokadawriba Bharat Mandapam amasung airport Rajghana chingbada mapung phana coverage tawnaba Prasar Bharati na ningthina sem sare Shanghai Cooperation Organization member leibak singi Law and Justice Mantri singi mifam ngarang video conferencing gi khuthangda pangthokkhre SCO leibak singda legal amasung judicial gi thabak thoram ching ningthina pangthoknaba Bharat na mateng panglagani hairi mifam aduda wangang laduna kendra gi Law and Justice ki Rajya Mantri Arjun Ram Meghwal na Bharat na SCO gi charter da yauriba leibak amana amabu ikai khomnaba amasung hiram kayada tengmangrabagi pandam sing adubu ngakna chatkani haibagi thajaba pikhi Mantri na hai Bharat na nauhongna na thajaba pikhiba asi Pradhan Mantri Narendra Modi na Bharat asi Biswamintra malemgi marup ama oina leiningbagi manglan adubu hena chechin hanbani Sri Meghwal na makhata na hai leibak asina matangwa chunadraba ain chamri marphutaruk lobthoktuna tangai phataba legal reforms pangthokli makhata na sigumlaba ain sing khangdoktuna lokthoknaba thaurang tawri Bharat ta hujik phawbada khungangi yum koti tarau doi thaknaba aphabi sing phanghanba ngamle social media da thagalakba warol amada Jal Shakti Mantri Gajendra Singh Shekhawat na hai har ghar jal scheme gi makhada haukiba chahi mari asida singthaningai oiba mawngda miyamgi haksel amadi yai fatawrangi lamda khumang chawsilakpa ngamli aroibada maruoiba paw amo hana Kokomina ngasi Bishnupur jila gi Phagwak Chau ikhaida Central Force na thamliba barricade sing takthoknaba khongjang adu handokpinaba sarkar gi maikaidagi appeal tawri Raija Police na tongan bi rang thokpayaba mafam singda thi humbagi thabak chathabada nongmai ahum amadi bom ahum phangba ngamki Leibak asigi ahanba solar city ama oina Madhya Pradesh ki Sanchi bu ngasi raija adugi Mukhyamantri Shivraj Singh Chauhan sangaragani amasung Pradhan Mantri Narendra Modi numin inigi Indonesia khongchata ngasi Bharat thadoklagani paulujare